Inner Manipur Parliamentary Constituency ki MP Dr. Angoccha BIMOL.AKOIJAM na MP ama OINA Parliament da WASHAK LOUKHIBA CHAHI ama MAPUNG FARAKPAGI NINGSHING PALAN THOURAMGI SARUK ama OINA ngasi IMPHAL East District ki ARAPTI maning LEIKAI Community Hall da NONGMAGI OIBA Free Dental Camp Amadi Ayushman Bharat Health Account ABHA card ki Matangda awareness program Pangthokhre ARAPTI maning LEIKAI Youth Development Association amasung ARAPTI maning LEIKAI Meirapaibi Luf anina Jennings IMPHAL East Department of Public Health Dentistry State Mission Director ADBM Manipur amasung Oza BIMOL.AKOIJAM Fan Club kapunna khutsam naraga sinduna NONGMAGI OIBA Free Dental Camp Amadi ABHA Awareness Program aduda MP Dr. Angoccha BIMOL.AKOIJAM masamaksu laktuna game adubu yengsinki THOURAMGI manung chanba oina MP na u chara amasu thakibaga loinina miyamda mahai panba u chara kayasu yenthoki amadi ana laeng khibas singda mathau taba hidak langtak singsu lemda yenthoki game aduda punna miyoi chahum romda ana laeng gi khudong chaba fanghan kibaga loinina ABHA account singsu khudakta hangdok pikhi